ngasi nungmidawairam phongkiba tongan tonganba Manipuri sifongsingdigi masum thokiba thawdo wathokingdigi maruoibe ipauksin khongatcharaga Manipur top channel gi maikaidigi mayamda share tawzagi ahanbada political parties singi mifam kawba mathau tare Manipur oiragliba COVID-19 gi phibam asida laisat asibu thengnanabagi Manipur da lairiba political parties singi apunba mifam ama kawba mathau tare haina United Front Manipur na phongdorakli United Front Manipur gi convener Sabungba Premchandra na thadorokpa sirolamana hai Manipur COVID-19 positive oibagi masing nongmagi wongkhalaktuna miyai sahumga maudraga manga sikre amadi miyai lisinga maga sani ga kuntrana active case ta lairi tha asigi saisat kunga tereta SOP sing thugaibagi lupa la amaga lising kunga mapanga sani pan khomgatpagi thak yauraba phawba Manipur da lairi national regional political parties sing mifam ama phawba kaudaba Hai bisi haujik lairiba sarkar asigi asauba asoiba mani khudakta Manipur da lairiba political party singi apunba mifam ama khudakta kaubana sarkar gi asumba phirep oigani sarkar khaktana COVID-19 thengnaba sumlagani hairabadi COVID-19 gi positive masing hengalaktana COVID na mi sidanaba khudakta formula puthokpiro madu oirabadi all political parties singi mirep kaudrabasu yare sarkar haibisi praja singbu khudingmaktagi safety oina thambaduni Kari karamba section tharang lokhalaga positive oiba masing hengatloidage amadi sihaloidage haibadu sarkarna puthokadobani haina supawsina makhatana palli amasum atopa yamna lebak thiba tentak paw mana hui halaga semnaba hotnaramba miye ani fare hui halaga semna hotnaramba miye ani yening animal foundation faraba matungna wakhal tahankhre faraba miye ani edudi amuzam tiken amadi moirang them sunil ne hairi Sugunu tangjeng khunauda hui ama miyoi kharana halaga sem sananaba thorang tawre haiba paw pirakpadigi khudakta foundation asigi executive member Catherine Johnson lusingba team ama changsinki adubo mafam khara lapana maram oiraga pung amaram changki mafam adu yoksinbadadi hui adu sem sananaba thorang tawringeda makhoi ani phabani haidi masum pharaba miyoi ani asi miyam pullaga wakhal tahalaraba matungda Bracing powder na singba sijinaraga phumjin hankibaga loinana miyoi singaduna amuk hana tawzararoi haiba singdo warol kya su khanki amasum yumda mapu singna nungsina yoksaba mapu ningba sa singi manungda ama oiriba sa sibo hatpa saba tawbigano makhoi buluna tawsi haiba na singba lisang sitna club organization kya na campaign kya sathaduna langdingai ser asida asigumba thawong satharakpa si ain goeba serak khompham thui adubo manung hanjinba khungang singda information piboina puna wakhal tamina khibani makhatana sigumba thawong sing asi sathabidanaba foundation gi mekedigi so appeal torokli makhasa tharakpoina to papawa manamo MSF ki yengsin khongset assist trader amadi adat enterprises thingjinkre Hauji thengnariba COVID-19 second wave ki luraba tanja sida kabarwala singna port ki mamal yoningba mamal da yonbadagi miyam awaba mayok nariba asigi mayokta Manipur Student Federation MSF na sangsinduna lakpa yengsin khongset ki saru am oina federation asida drive sathabada sangai proda leiba SS trader amadi uripok ta leiba adada enterprises asida miyam gi wangmada price list thetana makhoi yoningba mamal da yolambadagi Go down ani asi MSF na makhatana hangdana athing bathamkre amasum ngasi sathakiba drive adu MSF ki joint secretary ayekpam Zimbana lusingba miyoi mangana saba team amana sathakibini drive asigi matangda Zimbana hai tungan ba mafam da post agi yoliba dukan sing lenga na piriba price list thetkadabani loinana sangshiliba drive asida leba miyamna su support tawbina ba appeal torakli makasa tharakpoina to pakhare namo Araanba Pao Tweet touruba police na nupa ama phakhare Manipur gi wang rathokpa thawdo wathokkhara nimya Araanba Pao Tweet touruba police na nupa ama phakhare UP police na nupa ama bu mahaki sahi marfuga nipan suraba apokpa mapa gi dama oxygen cylinder talaba matungda Twitter da akiba phibam ama sagalakpagi maral phakhare amasung wafam adu union minister Simriti Iranina Chapkhat Hankibani so haire amasung COVID-19 na naraba anaba natragana oxygen mathau tare haina medical advice leibisu su oiramde maki mapa do heart attack tawduna leikhidabani haina
Amithi Police na tweet taraki haina pau asina sumakha taraki amasum official goiba pau amagi matungina hairiba ahaladu oxygen watpadagi laikhidaba nate haina phongdoki haina supalli atopa pau manamu sainana ahanba permanent space station ama thagatkre tian he natragana heavenly harmony haina khangnaba space module ama sainana ngasi thagatkre amasum leba adugi Hainan province ki Wensangs lunch center dagi thagatkiba aduda long march 5B rocket sizina ki haina phongdokli amasum mai pakpa thagatkiba aduda ruling communist party ki leader 11 Jinping na space station adugi staff singi thagat wahai phongdokre amasum masina tha taruk sumna space ta leiduna thijin humjin bangamlagani haidi amasum astronaut taragani thoi mafam duna satlaga lairunaba training tawa hokre hainasu makha tana phongdorakre amasum space station adu english ingani kungani thoigi loiramdai da mathau tawa hogani amasum masigi arumbana 450 ton ni hainasu paushna makha tana phongdorak du mem paush luslak poina ngasi manipur gi covid-19 update mem da saurana share tawjaramge mem loi foktaminasi yamna mak laibak thibini mem ngasi si Hanadagi manadaba mong Manipur adukimati COVID-19 positive uhen kemasu miyoi sibi sangsu wong khala imam ngasip pun miyoi sahum ga taraga mari Manipur COVID-19 positive uhen kibani adugana miyoi singsi ahan bagisna Bisnupur gi ni miyam miyoi taraga mari COVID-19 positive waki Bisnupur aduga miyoi amal lakide aduga ani subla susampura miyoi taraga mari COVID-19 positive oi aduga Imphal East miyoi maudraga manga positive weraga miyoi ani laikide aduga Imphal West miyoi samaga kungani pan positive weraga miyoi ani laikide aduga Kaksing na miyoi kunga mapan positive oiki aduga Kangpokpi da miyoi taraga humdoi positive oiki None da ani Senapati da ahom Tamenglong da mari Thaubal da taramatoi amasum Urkul da amani aduga apun boy na ngasi COVID-19 positive ehan kipisi Manipur sida miyoi sahum ga taraga mari adugimati yam oiki aduga laibak thibadagi COVID-19 na nabadagi positive oiduna miyoi manga su laikhidre hari makoi singsi myam Bisnupur dagi amani Imphal East dagi anini Imphal West dagi anini su hari amasu myam ngasi goinati pau simatang sa lusinjaraga duga marak thana karigumba akhanaba maru eba I pau leragadi sungsur soiduna myamda update pizaraki haina channel asigi maikei gi myamda request tawjare masu myamna pathoksa bisida soikiba lankiba kya yarsu myamna ngakpigani amasu myamna video asi yengbiba musum tabiba lorba matungda nomonongi COVID-19 sina Manipur hengalaiba mawong si yengbirakanda myamgi wakhallon amasum sarkar gi maikei myamna kari thambining bige habdo sungsoi soidra myamgi mot singdu comment box thambiramo haina su channel asigi maikei gi myamda request tawjari dumya hajkoinadi matang se kainarasi hayeng su yariba makai nganna ayu phong singdagi I pau sing khongatcharakana myam da update piba ngamna bo honajarake haina su channel sigi maikei digi su myam da request tawjari hausikoi nadi myam matang se kainarasi and thank you